Akasbani Imphal Nayani Devi na pau pajari ahanbada maru oiba pau amato oibagi kumai Manipur Sangai Festival lising ani kuni thoi hayeng luisilagani luisinba numita Pradhan Mantri Narendra Modi na raija asigi miyamda virtual oina wangangani Youth Affairs and Sports Mantri Govindas Kontau Jamna Hairi Sanaroi Singna Makhoi Makhoigi Raija Madi Laibake Mingchat Purang Abagi Damak Taksika Singakna Amasung Laijabi Mating Pudoktuna Sanagadabani Gujarat Bidhan Sabha Mikalgi Ahan Batangkaki Bhot Khombagi Matam Ngasinumidang Waram Loiragani Amasung Kendragi Power Mantralayna Sakti Tausilgi Makada Jaihi Mangagi Oina Punna Mai Megawatt Lising Mari Jangwa Laina Batahurang Ama Hudokre Amata oibagi kumhai Manipur Sangai Festival lisingani kuni thoi aheng loisilagani loisinba numita Pradhan Mantri Narendra Modi na raija asigi miyamda virtual oina wangangani loisinbagi mapung oiba thorom Palace Compound da leiba Bhagachandra Open Air Theatre da pangthokani maduda kendragi Ain Mantri Kiren Rijiju saruk yagani Amaromda festival asi loigadaba numit nini da ngai silakpaga loinana festival asi miyamna mapung phana yengba ngamnaba raija sarkarna ngasi amasung hayeng sarkargi officing mahai tampamsing amadi sarkargi makhada leiba autonomous body sing suti tangkhai lauthokre ngasi festival asigi mapani chanba numita moirang khunogi ethnic bakta khongjong parba thangta sinai jagoi amasung dhol dhulok cholom sing pangthok miyamgi pungning chingsin gadori hapta kangjai bungdana panthoibi sintha jagoi amasung tangkhul fusion music yauna tongan bajagoi isegi thoram sing utkani Bhagachandra Open Air Theatre botana purum jagoi sigi jagoi kharam jagoi jemi jagoi dhol dhulok cholom Brunei dagi lakba artist singi jagoi amasung rhythms of Manipur gi phajarba jagoi isegi thorom kayana tourist singi pung ingjing singani Sangai Festival gi saruk amoina Manipur Mountaineering and Trekking Association sinduna ngasi dagi hayeng phauba luang pokpa cricket stadium gi mayok na badalaiba North Imphal Development and Sporting Union ground da aero sports ki thoram sing pangthokpa haure Festival asigi saruk amoina chatharakba ahum suba amateur Muay Thai Championship lisingani kuni thoi amasung demonstration game event ngasinung thil khumal lampak sports complex ki state boxing arena da loisilagani loisinbagi thoram aduda social welfare mantri haikam dingona na chingba saruk yagani Championship as Manipur Sarkar ki Youth Affairs and Sports Department ki makhada Manipur Amateur Muay Thai Association na sinbani Raja Sarkar ki Tourism Department na sponsor tawbani Manipur Sports Climbing Association na sinduna ahum suba North East Open Invitational Bouldering Competition lisingani kuni thoi ngasinung thil khumal lampak sports complex ta haudok lagani Work Samasung Youth Affairs and Sports Mantri Govindas Kontau Jamna Hairi Sanaroi Singna Makhoi Makhoigi Raija Madi Lebaki Mingchat Puraknabagi Damak Taksika Singakna Masung Laijabi Mating Pudoktuna Sanagadabani Senapati District Olympic Association Manipur gi Golden Jubilee Kam Olympic Games ngarang loisinbagi thoramda wangang bada mantrina hai Manipur asi leibak asida sports ki powerhouse niya haina khangnai amasung raija asida lingkhat gadoriba sports university asi leibak sigi amata ngairaba sports university ni Mahakna hai Manipur da amasung Senapati Jilla da sana khonabagi infrastructure hena phagat anaba mahakna kendragi mantri da haijakre mantri na thoramdu da tiliba miyam da jilla adugi amasung raija si chakhot thorang punamakta punna saruk yaminanaba appeal tawki Thauramdu da wangang bada Laurembam Rameswar MLA na jilla adugi sanaroi singda raijagi amasung leibak ke mingchat purangna hek ngamjaba makhai ningthina sananaba appeal tawki Mahangna Association aduda su chaihi nauriba talent leiba sanaroi sing thidoktuna makhoibu sengwatnaba taksinki
Kataluine yumbu oiduna senapatigi katongaida pangthokiba games adugi medal telida Paumai tribe na sanagi tarawm doilupagi mapan amasung chenjingi taret punna medal kun mapan phangduna khwaidagi makokta lekhi maramna sanagi manga lupagi taru amasung chenjingi taramari punna medal kun manga phangki Mau tribe na sanagi mapan lupagi tara amasung chenjingi manga punna medal kun mari aduga jeliarongna sanagi ama lupagi ahum amasung chenjingi ama aduga Thangal tribe na chenjingi medal ama phangki Football final da maramna jeliarongbu panjal ani amada thoikhi Assamgi itihas ta ahan bawana Mukhyamantri Himanta Biswa Sarmana Sabapati oiduna Rajyagi Mantri Mandalgi akhanba mifam ama silchada pangtokadauri Assamgi cabinet mantri punamang arang numidang Guwahati dagi akhanaba flight amada silchada thungkhre sarkargi thabak thauramsing miyamgi thongjilda yawanbang amnaba barak tampaki jila ahungi mini secretariat ama silchada saragani haina mamang jahigi February 18 Assam sarkarna notice Krabani, Adumoinamak Baraktang Paki Mapung Sahar Oriba, Silchada, Mantri Mandalgi Mipampang Dokpa si Handaki Sina Ahanbani. Meghalaya da BJP the Yauna Begidam sitting MLA Aum Raja Vidhan Sabangi member Obetagi Tokre, MLA Sing Adudi, Trinamul Congress MLA, ITM Sangpliang, Amasung, NPPG, MLA Ani, Benedict R. Marak, Amasung, CS Sangmani, Marak Asida UDPG, Associate Member Oiramba, Independent MLA Amasu, UDP, Tadok number Warip Laukre, Mahaksu BJP the Yaugani, Heidi. Tabiri Bapawasi, Kasbani, Faldagini. Gujarat Vidhan Sabha Mikhalgi ahan batangka ki vote ko hambagi matam ngasi numidang wairam loiragani rajniti dol punamana aroiba pungbam yausilaklaba sipawada akhakba amata thamdana voter singi punging chingsinaba hotnari BJP gi makok thongbalu jingba amasung Griha Mantri Amit Shah asi Dawhot Kheda amasung Ahmedabad Mikhalgi rally singda wangangani Gujarat Vidhan Sabha gi Mikhal tangkak ani tongna pangthokani ahan batangka ki ona December amada vote hadanagani ani suba tangka kina December mangada vote hadanagani Akasbani ki Paumina hai BJP ki National President JP Nadana Badodara da miyam gi mitin ani amasung Dahota mitin amada wangangani UP ki Mukhyamantri Yogi Adityanath ngasi Badodara da ama yauna Mikhal gi mitin ahumda wangangani aduga Godharadana road show pangthokani Kendra ki Mantri Smriti Irani su Gandhi Dhamda Mahila Sammelan pangthokani amasung road show amada saruk yagani Kendra ki Mantri Manchuk Mandabiya amadi BJP Yuba Morcha ki President Tejaswi Surya tongan mapamda miyam gi mitin chingda wangangani Congress ki State President Jagdish Thakur yauna dolgi makok thongbalu chimga sing mapam kayada makhoi mirep singi da vote khonggadawri Aam Aadmi Party ki makok thongbalu chingba amasung Punjab ki Mukhyamantri Bhagwan Manna ngasi Limdi Biramgam amasung Bhavnagar yauna mafam mangada road show pangthokani Kendra ki Power Mantraloyna Sakti Thausil ki Makhada Chahi Manga gi oina punna mai megawatt lising mari changa leinaba thaurang ama audokre Mantralay asina hai thaurang asina mai gi awat pa leiriba rajya singda mateng pangduna mai puthokliba plant sing makhoi gi capacity yauna mai puthokpada mateng pangani PFC Consulting Limited pu nodal agency haple masine electricity megawatt lising mari changa supply tawnaknaba tender kaukre supply asi mathang chahi gi April dagi haugani FIFA World Cup ta Portugal pre-quarter final changkhre ngarang sanakhiba group H ki match amada makoina Uruguay bu panjal ani sinoda thoiki France amasung Brazil dia hanana pre-quarter final changkrabani ngasi Ecuador ga Senegal ga amasung Netherlands ka Qatar ga sanagani aroibada maruiba pau amo hanna Amata oibagi kumai Manipur Sangai Festival lising ani kuni thoi aheng loisilagani loisinba numita Pradhan Mantri Narendra Modi na Rajya si miyamda virtual oina wangangani Youth Affairs and Sports Mantri Govindas Kontau jamna hairi sanaroi singna makhoi gi Rajya amadi leba ki mingjat puraknabagi damak thaksi khaji ngakna amasung leijabi mating phudoktuna sanagadabani Gujarat Vidhan Sabha Mikhalgi ahan matangka ki vote ko hambagi matam ngasi numidang wairam loiragani amasung Kendra ki Power Mantraloyna Sakti Thausil gi makada chahi manga gi oina punna mai megawatt lising mari changa leinaba thaurang ama audokre pauloi jare